ꯁꯤ ꯀꯩꯅꯣ ꯈꯪꯗꯕꯒꯩ ꯍꯥꯏꯕꯤꯒꯦ ꯀꯥꯏ ꯂꯤꯅꯦ ꯂꯤ ꯑꯩꯈꯣꯏ ꯉꯁꯤ ꯂꯤ ꯊꯣꯡꯉꯒ ꯆꯥꯗꯣꯏꯅꯦ ꯀꯃꯥꯏꯅ ꯇꯧꯏ ꯈꯪꯗ꯭ꯔꯤ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯆꯥꯗꯣꯏꯅꯦ ꯑꯗꯣ ꯃꯌꯥꯝꯗ ꯀꯃꯥꯏꯅ ꯊꯣꯡꯅꯤꯁꯨ ꯑꯗꯨꯝ ꯍꯥꯏꯔꯛꯑꯒꯦ ꯆꯤꯡꯗ ꯍꯧꯕ ꯂꯤ ꯑꯁꯤꯗꯤ ꯂꯐꯨꯗꯧꯅꯅꯦ ꯃꯨꯁꯜꯂꯛꯏꯅꯤ ꯀꯩꯅꯣ ꯂꯐꯨꯗ ꯃꯨꯕꯗꯣ ꯑꯗꯨꯃꯥꯏꯅ ꯃꯨꯁꯜꯂꯛꯏꯅꯦꯕ ꯂꯤꯁꯦ ꯑꯥꯏꯔꯟ ꯌꯥꯝ ꯌꯥꯎꯋꯦ ꯍꯥꯏꯕꯁꯤ ꯃꯨꯁꯜꯂꯛꯄꯁꯤꯅ ꯃꯌꯥꯝ ꯑꯗꯨꯝ ꯈꯪꯕꯤꯔꯣ ꯃꯨꯕꯒꯤ ꯆꯥꯡꯗ ꯑꯝꯇ ꯌꯦꯡꯕꯤꯌꯨ ꯂꯤꯁꯦ ꯑꯐꯨꯠꯄꯅꯦ ꯈꯥꯏ ꯍꯥꯏꯕ ꯑꯗꯨꯒꯤ ꯍꯥꯟꯅ ꯐꯨꯠꯇꯣꯛꯑꯒ ꯃꯍꯤꯗꯣ ꯍꯩꯗꯣꯛꯈ꯭ꯔꯦ ꯌꯣꯡꯆꯥꯛ Garam masala ꯌꯦꯟꯗꯦꯝꯒ ꯀꯪꯂꯥ ꯌꯦꯟꯒ ꯀꯥꯡꯁꯣꯏ ꯑꯍꯥꯟꯕꯃꯛꯇꯗ ꯌꯦꯡꯕꯤꯔꯕ ꯑꯃꯨꯛꯄꯨ ꯄꯨꯔꯦꯟꯖꯔꯤ ꯉꯁꯤꯗꯤ ꯂꯤꯗꯣ ꯑꯗꯨ ꯀꯥꯡꯉꯧꯅꯦ ꯁꯤꯁꯦ ꯂꯤ ꯐꯗ꯭ꯔ ꯀꯟꯊꯠꯅꯕꯗꯣ ꯑꯩꯈꯣꯏꯅ ꯁꯤꯁꯦ ꯈꯔ ꯈꯥꯏ ꯍꯥꯏꯕ ꯑꯗꯣ ꯀꯥꯡꯁꯣꯏ ꯉꯥꯔꯤ ꯃꯣꯔꯣꯛ ꯅꯝꯃꯒ ꯑꯗꯨ ꯅꯠꯇ꯭ꯔꯒ ꯀꯥꯡꯍꯧ ꯆꯥꯕ ꯌꯥꯏ ꯍꯥꯏꯕ ꯑꯗꯣ ꯑꯩꯈꯣꯏ ꯉꯁꯤ ꯑꯍꯥꯟꯕ ꯑꯦꯛꯁꯄꯦꯔꯤꯃꯦꯟ ꯑꯣꯏꯅ ꯀꯥꯡꯍꯧ ꯉꯧꯖꯔꯦ ꯀꯥꯡꯁꯣꯏꯗꯤ ꯈꯔ ꯈꯤꯔꯤꯕ ꯍꯥꯏꯇꯥꯔꯦ ꯇꯝꯕ ꯉꯝꯗꯕꯅꯤꯅ ꯑꯍꯥꯟꯕ ꯆꯥꯗꯣꯏꯅꯤꯅꯦ ꯍꯣꯏ ꯃꯊꯪꯗ ꯑꯃꯨꯛ ꯀꯥꯡꯁꯣꯏꯗꯣ ꯍꯣꯠꯅꯖꯔꯒꯦ ꯁꯤꯁꯦ ꯅ꯭ꯌꯨꯇ꯭ꯔꯤꯁꯅꯦꯜ ꯚꯦꯂ꯭ꯌꯨ ꯌꯥꯝ ꯋꯥꯡꯉꯦ ꯍꯥꯏꯕ ꯑꯥꯏꯔꯟ ꯌꯥꯝ ꯋꯥꯡꯕ ꯈꯥꯕꯅꯤꯅ ꯗꯥꯏꯕꯦꯇꯤꯁꯁꯨ ꯐꯗꯣꯏꯅꯦ ꯀꯥꯡꯁꯣꯏꯗ ꯀꯪꯂꯥ ꯌꯦꯟꯁꯦ ꯍꯧꯖꯤꯛ ꯅꯣꯡ ꯆꯨꯕꯅꯤꯅ ꯎꯗ ꯄꯥꯜꯂꯦꯕ ꯑꯩꯈꯣꯏꯁꯤ ꯀꯪꯂꯥ ꯌꯦꯟꯁꯦ ꯑꯗꯨ ꯍꯦꯛꯑꯒ ꯀꯥꯡꯁꯣꯏꯅꯦ ꯄꯥꯛꯅꯝꯁꯦ ꯁꯤꯅ ꯁꯥꯏꯠ ꯑꯣꯏꯈ꯭ꯔꯕꯅꯤ나 ꯃꯦꯟꯁꯦ ꯀꯥꯡꯁꯣꯏꯅ ꯇꯧꯖꯔꯦ ꯑꯗꯣ ꯄꯥꯛꯅꯝ ꯇꯧꯁꯦꯅ ꯍꯥꯏꯅꯔꯝꯕꯅꯦ ꯑꯗꯨꯁꯨ ꯍꯣꯏ ꯉꯁꯤꯁꯤꯅ ꯌꯦꯟ ꯑꯉꯧꯕ ꯈꯔ ꯑꯩꯈꯣꯏꯅ ꯆꯥꯖꯅꯤꯡꯃꯟꯕꯒꯤ ꯈꯤꯇꯪ ꯍꯥꯞꯄꯦ ꯆꯤꯂꯤ ꯆꯔꯥ ꯈꯔ ꯍꯥꯎꯅ ꯁꯨꯝ ꯇꯧꯖꯕ ꯑꯗ ꯂꯩꯕꯅꯦ ꯑꯗꯨꯁꯨ ꯅꯣꯡꯁꯤꯁꯨ ꯈꯔ ꯀꯩꯅꯣ ꯇꯧꯔꯦ ꯃꯈꯣꯟꯁꯦ ꯈꯔ ꯉꯁꯤꯗꯤ ꯃꯌꯥꯝ ꯍꯧꯖꯤꯛꯀꯥꯟꯒꯤ ꯋꯦꯗꯔ ꯑꯃꯨꯛ ꯆꯨꯅꯤ ꯇꯝꯕ ꯉꯝꯗꯕ ꯑꯣꯏꯕꯅꯤꯅ ꯑꯗꯨꯅ ꯃꯌꯥꯝ ꯅꯣꯡ ꯆꯣꯠꯍꯟꯕꯤꯒꯅꯣ ꯌꯥꯝ ꯅꯥꯒꯟꯕꯅꯤ ꯃꯤ ꯂꯣꯏ ꯅꯥꯟꯅꯔꯦ ꯑꯩꯈꯣꯏ ꯃꯥꯁꯨ ꯅꯥꯔꯤ ꯃꯌꯥꯝ ꯑꯩꯗꯤ ꯅꯣꯡ ꯄꯨꯡꯆꯣꯠ ꯆꯣꯠꯂꯒ ꯒꯥꯔꯤ ꯊꯧꯒꯦ ꯍꯥꯏꯅ ꯂꯥꯛꯏꯕꯅꯤ ꯃꯣꯟꯗꯥ ꯑꯝꯗ ꯑꯗꯣ ꯑꯩꯅ ꯊꯤꯡꯕꯗꯒꯤ ꯍꯧꯖꯤꯛ ꯃꯥ ꯑꯩꯈꯣꯏ ꯌꯨꯝꯗ ꯑꯣꯏꯅ ꯅꯝꯗꯣꯔꯦ ꯉꯥ ꯍꯥꯞꯄꯤꯔꯒꯦꯀꯣ ꯌꯥꯏ ꯅꯪ ꯆꯥꯗꯕ꯭ꯔꯣ ꯆꯥꯗꯦ ꯑꯦ ꯀꯩꯒꯤ ꯌꯥꯏ ꯃꯃꯥꯅ ꯀꯥꯡꯁꯣꯏꯗꯣ ꯊꯥꯛꯅꯕ ꯉꯥ ꯄꯤꯔꯛꯏꯅꯦ ꯀꯪꯂꯥ ꯌꯦꯟꯒ ꯌꯦꯟꯗꯦꯝꯒ ꯔꯥꯖꯃꯥ ꯃꯔꯨꯁꯦ ꯈꯪꯕ꯭ꯔꯥ ꯉꯔꯥꯡ ꯅꯣꯡ ꯃꯔꯛꯇ ꯕꯖꯥꯔꯗ ꯑꯩ ꯊꯕꯛ ꯆꯠꯂꯨꯕꯗꯣ ꯑꯗꯨ ꯍꯜꯂꯛꯄꯗꯅꯦ ꯑꯍꯟ ꯅꯨꯡꯁꯤꯗꯅꯅꯦ ꯈꯪꯕ꯭ꯔꯥ ꯑꯩꯅ ꯂꯩꯕꯤꯒꯦꯅ ꯍꯪꯉꯦꯕꯀꯣ ꯑꯃꯈꯛ ꯅꯨꯡꯁꯤ ꯌꯥꯎꯔꯁꯨ ꯑꯃꯈꯛ ꯃꯣꯏ ꯇꯥꯡꯅ ꯍꯥꯏꯖꯔꯛꯄ ꯈꯪꯕ꯭ꯔꯥ ꯍꯦꯛ ꯂꯩꯗꯅ ꯂꯥꯛꯏꯔ ꯑꯩꯅ ꯁꯨꯛ ꯂꯤꯛꯄ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯍꯧꯕꯤꯔꯛꯏꯌꯦꯅ ꯂꯩꯗꯅ ꯂꯥꯛꯑꯦ ꯆꯠ ꯀꯪꯂꯥ ꯀꯥꯡꯁꯣꯏ ꯉꯁꯤ ꯌꯥꯝ ꯃꯥꯜꯂꯦ ꯆꯥꯕ ꯀꯪꯂꯥ ꯌꯦꯟꯁꯦ ꯀꯥꯡꯁꯣꯏ ꯁꯨꯃꯥꯏꯅ ꯆꯝꯅ ꯊꯣꯡꯉ ꯆꯥꯕꯁꯦ ꯏꯁꯩ ꯁꯛꯄ ꯈꯅꯥꯎ ꯈꯅꯥꯎꯗꯣ ꯅꯨꯡꯉꯥꯏꯇꯕꯒꯨꯝꯕꯗꯣ ꯌꯥꯝ ꯈꯅꯥꯎ ꯌꯥꯝ ꯁꯦꯡꯉꯦꯅ ꯆꯥꯅꯔꯝꯃꯦ ꯑꯩꯈꯣꯏꯅꯗꯤ ꯈꯪꯕꯗꯤ ꯅꯠꯇꯦꯀꯣ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯑꯍꯟꯁꯤꯡꯅ ꯍꯥꯏꯕꯗꯨꯒꯤ ꯋꯥꯅꯤ ꯁꯤ ꯂꯤꯁꯦ ꯇꯧꯔꯒꯦ ꯌꯣꯡꯆꯥꯛ ꯑꯅꯤꯃꯨꯛ ꯍꯥꯞꯆꯤꯜꯂꯒꯀꯣ ꯑꯩꯗꯤ ꯉꯥꯁꯨ ꯑꯅꯤ ꯌꯥꯎꯔꯦ
ꯈꯔꯗꯤ ꯐꯥꯏ ꯑꯗꯣ ꯑꯩꯈꯣꯏꯅ ꯊꯣꯡꯕꯗꯁꯨ ꯉꯧꯕꯗꯁꯨ ꯑꯩꯅ ꯃꯤꯉꯣꯟꯗ ꯍꯪꯕꯗ ꯍꯥꯟꯅ ꯐꯨꯠꯇꯣꯛꯑꯣ ꯍꯥꯏꯌꯦꯕ ꯑꯗꯨ ꯃꯍꯤꯗꯣ ꯍꯩꯗꯣꯛꯈꯣ ꯁꯣꯏꯕꯨꯝꯒꯤ ꯇꯥꯏꯞꯇꯀꯣ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯇꯧꯕꯅꯤꯅ ꯀꯌꯥꯗꯤ ꯐꯥꯗ꯭ꯔꯦ ꯑꯗꯣ ꯃꯌꯥꯝ ꯂꯤꯁꯦ ꯑꯇꯣꯞꯄ ꯃꯊꯦꯜ ꯍꯥꯏꯗꯤ ꯀꯃꯥꯏꯅ ꯇꯧꯔ ꯆꯥꯕ ꯌꯥꯏ ꯈꯪꯕꯤꯕ ꯌꯥꯎꯔꯗꯤ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩꯈꯣꯏ ꯇꯧꯖꯔꯦ ꯑꯩꯈꯣꯏꯅ ꯈꯪꯖꯕꯗ ꯀꯥꯡꯁꯣꯏ ꯑꯃ ꯈꯪꯉꯦ ꯀꯥꯡꯒꯧ ꯑꯃ ꯈꯪꯉꯦ 우수의 건축은 짜야 돼. 아이고 칼이 ꯍꯥ 빵 칼이야 ꯌꯥꯝ ꯄꯨꯡꯈꯥ ꯈꯥꯕꯤꯔꯗꯤ ꯉꯁꯥꯏ ꯆꯥꯕꯗꯨꯒ ꯍꯥꯏꯔꯗꯤ ꯉꯁꯥꯏ ꯇꯦꯁ ꯇꯧꯕꯗꯗꯤ ꯑꯩ ꯃꯑꯣꯡ ꯌꯥꯝ ꯃꯥꯜꯍꯟꯗꯕꯅꯤ ꯈꯥꯏꯌꯦ ꯀꯥꯏꯅ ꯑꯩ ꯀꯥꯡꯁꯣꯏ ꯆꯥ ꯉꯝꯅꯤ ꯑꯩꯁꯨ ꯉꯝꯅꯤ ꯇꯦꯁ ꯇꯧꯗꯦ 얘는 왜 안 눌려? ꯌꯥꯏ ꯑꯩꯈꯣꯏꯅꯤꯅ ꯀꯤꯖꯗꯅꯀꯣ ꯆꯥꯕ ꯌꯥꯔꯝꯗ꯭ꯔꯗꯤ ꯌꯥꯝ ꯈꯥꯕꯅ ꯈꯥꯕ ꯅꯠꯇꯦꯀꯣ ꯅꯠꯇꯦ ꯐꯨꯠꯇꯣꯛꯇꯕꯤꯗꯒ ꯉꯧꯔꯗꯤ ꯈꯥꯗꯧꯗꯤ ꯃꯥꯟꯕ꯭ꯔꯥ ꯑꯧ ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯈꯜꯂꯨꯔꯤꯗꯨꯒꯗꯤ ꯌꯥꯝ ꯃꯥꯟꯅꯗ꯭ꯔꯦ ꯁꯤꯁꯦ ꯀꯩꯊꯦꯜꯗ ꯑꯈꯪꯕ ꯃꯤꯅꯗꯤ ꯇꯥꯞ ꯂꯥꯛꯅꯩ ꯍꯥꯏ ꯂꯤꯁꯦ ꯉꯥꯛꯇꯪꯗ ꯁꯨꯔ ꯇꯨꯝꯃꯤ ꯍꯤꯗꯥꯛ ꯑꯣꯏ ꯁꯤꯖꯤꯟꯅꯕꯗꯣ ꯍꯧꯖꯤꯛꯀꯥꯟꯗꯤ ꯅ꯭ꯌꯨꯇ꯭ꯔꯤꯁꯅꯦꯜ ꯚꯦꯂ꯭ꯌꯨ ꯂꯩꯕ ꯉꯥꯛꯇ ꯆꯥꯅꯔꯦꯗꯅ ꯑꯗꯩ ꯗꯥꯏꯕꯦꯇꯤꯁ ꯑꯅꯤ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝ ꯕꯤꯄꯤꯒ ꯕꯤꯄꯤꯁꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯋꯦ ꯍꯥꯏꯕꯅꯦ ꯅꯤꯡꯁꯤꯡꯉꯛꯑꯦ ꯁꯨꯃꯥꯏꯅ ꯍꯥꯎꯅꯤ ꯈꯜꯂꯨꯗꯦ ꯁꯤ ꯃꯍꯥꯎꯁꯦ 이바ꯅꯤꯅ ꯍꯥꯟꯅ ꯆꯥꯈ꯭ꯔꯕ ꯄꯣꯠ ꯑꯃꯒꯤ ꯃꯍꯥꯎ ꯑꯃꯗꯤ ꯑꯣꯏ 와꼬감. ꯑꯗꯨꯗ ꯈꯤꯇꯪ ꯐꯛꯆꯟꯕ 잠깐 ꯀꯥꯏꯗꯩꯅꯣ ꯈꯪꯗꯦꯗ ꯌꯥꯝ ꯍꯥꯎꯋꯦ ꯌꯣꯡꯆꯥꯛ ꯃꯔꯨꯁꯤꯅ ꯑꯃꯨꯛ ꯍꯨꯛꯄꯗ ꯃꯈꯣꯡ ꯆꯥꯗ꯭ꯔꯦ ꯍꯤꯔꯣꯟ ꯃꯈꯣꯡ ꯆꯥꯗ꯭ꯔꯦ ꯉꯁꯤꯗꯤ ꯉꯁꯤ ꯗꯥꯏꯂꯤ ꯍꯥꯏꯕꯖꯥꯠꯅꯤ 자비 와죠.
ตัวพ่อเราเขียนเลยอะไรอันจริงก็ชีดังเฮ็ดปันนั่นจีนะท้ายในเฮ็ดคือไง ใกล้จะป้าลิน อูดะเอาไปอูก็เอาทำมาแม่มเหรอเอาจะ มาต้นส่งคนได้แล้ว โอ้ยคนที่ทำช่วยคนอูยำกับไปเฮ้ยใช่จะคมจมูกคือจะไม่เอาละหัวอันใดอ่ะ คุณจะกินด้วยคุณเจ้าเนี่ย อาจจะจำจันกินเลย จันกินนั่นเท่าไหร่เจนักกันด่า รู้จักว่าไม่รู้ประมาณนี้ไม่มึงอ่ะคนมันใจใจ มาในยงสร้างมันจะคุยยากแบบนี้ก็ได้ไปไอ้ละคันเราทกระบาดในชีบะ ไอ้มันเขาตาเชิงบอกว่าจะไม่ตาละน้องยังสวยอยู่ เดี๋ยวฉัน好呀。那买了有啥不一样？下空固定用啥？柴就固定，嘎哒嘎哒。看我这谁的？刚的。什么固定上？刚的啊。啊，就是刚的。这是谁这？哦，用啥真那个吃惯了。ที่เลยปลาเคยมาฆ่าแต่มันเตียวปลาชิ้นนี้ ไก่น้อยจะทุ่งอ่ะสิmakan di sak ini hawe ayam hawe ma'am haijan na banati kai用啥啥肉吗？ yare yung sak si wai chan so yung sak yar boy nom tau re 能啦， yung sak po ku jing gi yaw re bi 不记得呢。啊， ti sak ki nang ini ba 那这边我呢？ ai no ji khai do ki bu ne 那这边我呢？ on chi la matum thai thong ne ni bi marak camera tung lam de la kan ni ka 莎莎，你咁水咁咩唔雜標？ ta bi usin yam thak piu 雜不咁吧？ 我先不搞，搞点啥？ 가족들은 하오 이제 好嘞，那也好嘞，也跑去干啥？干啥看你？ rồi chụp cái đầu á rồi sang cái quan điểm nan 이번에 那还看不到，我那个叫那弄啥子那么个呢？ 거의 건들이 해 사비로 하면서
ลาเพลงอะทำไปให้ดี 평소우기 ๆไม่ใช่เดี๋ยวไอ้กี่เพลงกับปาลิตาย 기분에 닦아놓고 망할 보이나 막간지 가를 도 없나 봐 사이게 시발 시작 yang kun saya apa masih ngai bang wai ba ya ya 나도 다 먹을 팽나 봐 เรื่องทักเชื่อตามใครน้องไอ้คุณใช้งานแล้ว 마요 롯 크라바 롯바 롯 jadi sibuk selalu kita nak saya gitu ไม่ใช่ใช่กว่าดีใช่ไหมทั้งเดี๋ยวนี้กังชูใจอะไรกันกังชูใจอะไรกันatau pemayangan sih kan mana tapi itu 깡수수. kumana kang suzuai dia store deh ada sih sih han na yang paling nih itu mau sih diabetes supaya high BP su control tau ya ada lagi iron su yang yau ba itu na masih yang karena bawa high itu pang madi karena wah mal saya kok pang di kok sana di kok itu masih yang jadi matang soal sudah video solution jadi aku coba belum nih nong su hang kre aku video saya mi juga ada lagi deh aku video saya menuai berkati like tau berapa kalau channel sebut support tapi mana subscribe tau berapa kali tau berapa lo selalu kau mau apa lo aku mau ke sana belum jadi